Opposition Congress ki Maikaidagi House the Chief Minister N Biren gi mathakta thajadaba motion thangatnaba thorang tawkhre. BJP gi MLA singi marakta su kem tawnaduna Michang khomba haunakre. Hayeng ayuk pung 12 taba matamdagi haugadariba 12 suba Manipur Legislative Assembly gi 8 suba session gi ahoba numita governor gi address piraba matung obituary reference ki hek matung da Opposition Congress ki Maikaidagi House the Chief Minister N Biren gi mathakta thajadabagi motion thangatnaba Opposition gi Maikaidagi thorang tawkhre hairi. Karigumba Opposition gi Maikaidagi thangalakhiba No confidence motion adu mai pakiba tarabadi BJP gi anoba Chief Minister ama Raj Bhavan da wasaklaroba yai hairi. Pause sina thajaba yaba mafamdagi fangba paugi source matung inadi center gi lusingba singna kaurakpadagi akhanaba charter flight ta Delhi da paisin kiba Chief Minister N Biren ngasi numidang pung 9:30 taba matamda Imphal da thoraklagani hairi. Chief Minister na Imphal da thorakpa matamda BJP gi observer ani loinarakpa yai hairi. Observer ani aduna Imphal da thunglabaga BJP gi MLA singa unaduna hana wari sanaduna party manungda lainariba nungainadaba amadi apen penda sing tasinanaba hotnagani haina thajanari. Karigumba themjinba sida yadaduna hayengdagi haugadariba assembly session gi ahoba numita opposition gi Maikaidagi no confidence motion thangatpaga loinana motion adu mai pakiba tarabadi BJP gi anoba legislature party gi lusingba khanbaga loinana kanabu anoba Chief Minister ohengadagi haibagi thorang su BJP gi observer sing aduna singani hairi. Serakasida BJP gi MLA singi marakta ngarang numidang dagi hauna kem tauba haukibaga loinana Michang Khomnaba su haukre haina atopa paugi likul amana hairi. Pau asina hai hayeng opposition gi Maikaidagi house ta no confidence motion pukhalaklabadi BJP gi MLA sing kharadi motion adubu sagoduna sungsoi soidana vote pirakani loinana independent MLA amasung atopa party gi MLA sing da su soidana vote fangduna no confidence motion adu mai pakani haina Maikai amana yamna kana asa tauri. Atopa Maikai amadana CM buyaba MLA sing punsinduna no confidence motion adu mai paandana ba lalong yatnari. Karigumba opposition ki Maikaidagi pukhalakpa haina thajanariba no confidence motion na mai pakrabadi athubada alliance ama semlaga anoba CM ama khananaba thorang tawba haunakre haina powersina hairi. Amaromda center gi rusingwa singna korokpadagi ngarang numidang akhana Starter flight Delhi da paisin kiba CM Biren ngasi numit yungba matung pung 1:30 taba matamda Union Home Minister Amit Shah gi Delhi da laiba residential hall da unakre hairi. Unabadu da kari karamba wari sanakibano haiba khangba ngamdri. Amaromda ngarang Delhi dagi Imphal da halakiba Manipur gi Governor Ajay Kumar Bhala Kolkata yeroklaba matung center gi rusingba singna amuk hana korokpadagi Delhi da hankiba dusu ngasi Union Home Minister Amit Shah ga unaduna wari sanakre hairi. CM Biren amadi Governor Ajay Kumar Bhala ga Union Home Minister ga unaduna wari sanakiba du hayengdagi haugadariba assembly session amadi opposition ki Maikaidagi pukhalakpa yai haina thajanariba no confidence motion gi matangda wa khanaba oigani haina thajanari.